कर्फ्यू थुगाई हैबगी मरालदा एमएलए जोय किसन पुलिस ना फाखरे कर्फ्यू ना मौसागी पुंसीदा चावना कायबा पीखरे खुरमजरे ISTV की मणिपुरी पाव मिंग ताबिर सिंबु तराम नोक्सरी हौजी पाव संदोर बिजरी कर्फ्यू थुगाई हैबगी मरालदा एमएलए जोय किसन पुलिस ना फाखरे ngase upung tara khar helakwa matamda MLA joy kisan na chingma mioi kyana thangal kaithal foguna charna bhonabada police na curfew leibanina chatana ba khangan ki sport magistrate fogu laktuna MLA gi khongcharadu tongna ba khangan bada yadabadigi curfew thugai haibigi maralda MLA joy kisan police na phaki ma kalak minaba mioi singa nung thaduna police bu thondokna ba panaki police ki maikai degi su tear gas kaptuna miyamadu control tawki Lasi ki thokdok adu da nung na panduna mye ani soki MLA joy kisana wakhon kya pawmisinda phongdoki Agano see kaya gai no Yamna pamnadraba masigi mayuta hanba laitna chathagani government makoi ai phaba ai jela thamba ai mathata any action lo khapa yagani adubu ai ne ngasi tawribase galaiba government asina BJP opposition MLA amana tawrina ure makoi na masi parja mayam gi ai se Manipur parja mayam gi mihut ne habse kaure aduna madu damta ai chaptana ai asala khata ne ai chaptana ai Amaromda thangal kaithel da temporary market set sabagi matangda thangmaiban kendra gi MLA joy kisan amadi Manipur sarkar ani gi marakta chawna mungna lakwadagi bamdabu thokdok thokpa yai khanduna Manipur sarkar na section tharong lokhatpa oina ngarang ni midang wairam pung 6 tagi khuyathong nagamapa lambi kasturi thong amadi ima kaithel gi mafam singda matam kaktaba curfew thamkibadagi mahusagi punsida chawna kaiba pikre mafam kyada police personnel singna akamna mongda section tharang lokhatli Curfew manungda kanagumba mioi amata mayumdagi mapal thokpa yaroi haina athingba lerabasu wathok oiriba thangal kaithelgi lambi gi nakalda sagaliba temporary market se sabagi thabakti ngasisu aduwa mkhasa thaki thangal kaithelgi lambida temporary market se sanana bhonoraliba thabak asi sarkar gi angau bu khongthangni MLA joy kisana loroliba khongthang asi asumbani kaithel saba yaroi haina sangsalliba khongjangda salai apun manupi lamjing lumna sogatkani hairi Thasiki kuntarukta pangthokadoriba Republic Day gi thoramgi full rehearsal ngasi pangthokre Police ki akan section thoranga loinena pangthokiba full rehearsal ajuda tongan ba Manipur Police IRV MR School College ki Mahiroi Singh NCC tongan ba department ki NP amadi nupa gi contingent band naching ba tongan ba cultural group prana troop kyana sawyaki Kangla gi West Gate gi horaga Kangla fauduna North AOC tarang matungda Kangla Park maring da laklaga First MR ground da Russian ki Amaramda ngasigi rehearsal pangthoklingi manungda lambi chathok chasinda athingba leiba amadi nagamapa lambisu curfew leibana miyamna chawngna khudong chadaba mayoknaki
थांजिंगबु थांतिंग ओनबसी कंडेम तवी हाइना लाइमिंग कोलोय अवांग मार्जिंग चिंगतमपोक पाखंगबा इथुप पाथेक अहुम नोंदाना थाद्रोक पचेरोल अमना खंगलगली इम्फाल सिटी मनुंगी फ्लाईओवर की अवांग थंगबा बीटी रोड की लंबी की नकलदा मियोय खरना लुखाक सगुम हिदोक्तुना थंबदा सरकार अमदी IMC ना करिगुम थबक अमत लखत्रे हाइना ISTV न्यूज़ संदोकिबा पाव अदुगी मतुंगदा IMC ना लखलकवा अखन्नबा खोंथांग अमु ओइना टेम्पररी मार्केट होटल फंबी मियोय 15 फगलुरे IMC की बायलो की मतुंगिना मियोय 15 अदु लुपा चनी फाइल ठेलबा मतुंगदा अमु हन्ना तौदनबा पौताक पिरगा थदोखरे इम्फाल सिटी लूना न थमनबा होनबदा मियामना इशामकी युमनी खन्ना पता हाउदी अमदी लुखाक सगुम मफम साना लंगथोकनबा IMC की मैकेदेगी खंगलगली हौजी लोइसलकबदा मरुबा पाव अमहना कर्फ्यू थुगाई हैबगी मरालदा MLA जोय किसन पुलिस न फाखरे कर्फ्यू ना मौसागी पुंसीदा डाउना कायबा पीखरे हौजी के ISTV की पाव मिंग ताबिर बसिंग बमुकना खुंजरी